hayeng Mars ke tang taraga mapan ayuki pung taramathui makhai ta matamda face to face haiba thorom asida Sunil Myboy film ge amadi shumang lilagi madu khakta natana theater gi su saruk ama yariba tonga tonga mana kyamarum phanglaba amadi shumang lila amadi film da khongda dunu miyam ge thogol toriba adugumba artist amakang lan gi chekthing aduga mahangna loriba thodang madu khakta natana tonga tonga mahaki struggle kyamarum ngasi su artist amo ina thengnari saruk yari loinana tonga tongan ba asigumlaba landasu saruk yari micham moina thengnari haibadi hingnabagi lanpamda asiguma ke asinga sikhangna nabagi da face to face ke thoromasida adomsu saruk yabiu loinana thoromasu puthokpa diamond donors amadi diamond gi family masi kakta natana eastern lily drinking water loinana miyam polomona haribsu wahang hangbagi session adumak thamjari ayuki pung taramathoi makhai tarakpa matamda Diamond TV loinana wahung radio 90.0 manipur de inong na sapong ni sumba radio channel sidasu lanthuk sege masi khakta nati tonga tonga platform nipan da lanthuk seriba asumlaba channel asina miyam da soidenamaki face to face haiba thorom masida Sunil Myboy go unabagi thorom masida saruk yabi lan loidri lan thingnari punmak sing asi artist sing siam wari mokhoi ya waba nungai basu ekhoi asiguma tanja hangduna leba matam sida khangana nabagi da pujarakpani face to face ke thoromda Sunil Myboy miyam punomona saruk yabi hadin norok seri punomapu khurumjari